हंदक पांगथोकिबा मरकी मिखलदा माई पाक्रबसिंग असि नौनो वासक लौरगनी ngasi wasak laugadabasing adudi wangoi AC gi oinam lukhoi wangjing tentha AC gi pawnam brozen lilong AC gi y antas khan amadi saitu AC gi ngamthang haukipni ngasi mai paklaba makhoi mari nungthil pung amata ba matamda Manipur Legislative Assembly Complex ta wasak lauragani tha asigi tang mapandagi National Highway 37 Imphal Jiribam lambida leiba baraki thong asi semjinaba NHIDCL gi makhada leiba Bharatiya Infra Project Limited BIPL na barak thong asi semjin bagi thabak kan chathari lagliba tha asigi tara manga fawo thabak asi suduna loisingani hairi maru oina barak thong asigi bearing amadi angle kya na chingba sindok sinjin tawri Food Processing Industries Ministry na awang nongpok amadi Himalayan State ki mafum singdagi purakpa haira amadi manama singi pothok sing air transportation tawbada chada yankhai subsidy piragani hairi khongthang asi Atmanirbhar Bharat Abhiyan amadi Operation Greens Scheme TOP gi makhada paikhatpani hairi Malemgi ona COVID-19 positive oiba missing crore manga lakh kun lising humapan ga chadruka marfuhum doi sukhrei laina asina maram oiduna laikhidabana lakh tarani thoi lising marfuhum doi ga chamanga ga tara sukhrei India gi oina hauji forward positive oiba mioi lakh marfu taru lising kuntra taruka taramathoi sukhrei amadi laikana bangamdana COVID-19 maram oiduna laikhidabana mioi lakh ama lising kuteret ka chamanga ga humbutara mathoi sukhrei Thagi chefong liklam gi paumi laukham lekhendro masage anaba amadagi ngase yuk lekhidrei mahakna lekhidabada tongan ba maike kya dagi nungai taba phongdok narakli